ngase ufong hiba tuan tuan Manipuri sifong singdagi maru oiba I pausing khongatsaraga Manipur top channel gi maikedi ma'am da share tawjagi ahanbada maru oiba paw moina Manipur Ningtamle Louthok Narengbam Samarjit Delhi airport dagi Phare Manipur India dagi Ningtamle exile government lingle haina London na Louthok Salai Holding Private Limited ki hanagi chairman kam managing director Narengbam Samarjit haukiba ahingra NIA Indira Gandhi International Airport dagi Phare thajaba yaba mafam dagi phangba pauna Narengbam Samarjit Ngarang numidang pung 13 makhairom tarakpada mapang amata yauduna Indira Gandhi International Airport ta thungakhibane mak London dagi Dubai dagi New Delhi phawrga lakhibane airport aside hek thunglubaga atai passenger single loinana mak immigration mamangda leptuna mapa lebak dagi lakpar sangwa se sang singyengki matamduda mahak Imphal satkani haina phungdoksai hairi pausina makhatana hai hanadagi hauna airport singda mahak lakpada nanthok hankhidnaba NIA na akanba message piduna leiba maramna makpu khudakta immigration gi official singna kamada pusilaga phamanki tungda mafam aduda NIA gi team sing laklaga Narengbam Samarjit pu pharaga pukhibani Ningtamle haina claim tawkiba Manipur State Council gi Minister of External Affairs and Defense of Manipur State Council oi haijakiba Narengbam Samarjit Indira Gandhi International Airport IGEA yaroklaba tungda COVID-19 gi test tawki mahak NIA na ngasimak Imphal punana tharang taramki adubo khudong sadaba kharadagi tharang adu toklaga hayeng angan basarukta Patiala court putholaga transit remand lawbu loina Imphal purakna tharang tawri haina paw sina makhatari Narengbam Samarjit matam khargi mamangda social media ra thagalakhiba overall khara mahakna athuba matamda India ra lalagani amasum mahak phalagani haina phungdokhiba lekhrabani masigi sumathakta mahakpu NIA gi kangbuna surrender tawnaraba kyarak hana maonda haikiba lekhrabani mahakki imung manunggi miyoi singdasu akanba pressure piduna surrender tahonanaba leptana honarakibani haidi adumapu London da pangthokpa press conference amada Manipur India ra gi Ningtamle haibada yawhiba exile government ina chief minister ni haijaba yambem birendi phaba ngamdri ma hojiksu London da leidi haina thajanari amaramda Manipur bu India ra Ningtamle haina Louthokpaga loinana exile government lingle haikiba miyoi manga gi mathakta social investigation agency NIA na charge sheet file tawkre NIA gi charge sheet file tawkhriba miyoi singa dudi exile government adugi chief minister ni haiba yambem biren external affairs amasung Defense Minister ni haiba Narengbam Samarjit ki mathakta makhoina loinana Narengbam Bisorjit Elangmam Brojan amasum akoijam Dipa Anandane haukiba kumjai Englishingani ga taraga mapan London da pangthokiba press conference amada birena masamak Manipur State Council gi minister ni haiduna aduga Samarjit na external affairs amasum defense ki minister ni haiba ga loinana makhoina government and exile Manipur State Council semlana lathokibane makhoi gi mathakta Indian Penal Code amasum unlawful activities prevention eki makada charge tawbani hain NIA gi official aman haidi NIA na official asina makata na hai Self Style External Affairs amasum Defense Minister Narengbam Samarjit amasum Self Style Chief Minister of Manipur yambena Manipur gi Ningtamba Louthokpaga loinana London na Manipur State Council semle haina Louthorakpa ga mari leinana Imphal West ki Lampel Police Station kumja Englishingani ga taraga mapan October 13 case ani file tawkibane Salai Group of Company amasum Smart Society gi chairman amasum managing director na Brojendro amasum Dipa Ananda ga khusamnaraga lona yadab among na yamlaba senpam adu khomjinki loinana Salai Group amasum Smart Society na deposit tawba khudima sada 13 ga taru sendoi pigani haiduna legal authority amata yauduna miyamda minamki asigumba loni adaba phanasi Narengbam Samarjit amasum mahaki loinabasina Salai Group amasum Smart Society gi company kyara thadaki hairi asumna loni adana khumjinba phansing adu makhata na Manipur gi Ningtamba Louthokpa amasum Manipur State Council semagumba logi mayokta leba thabak sing sizina khi haina NIA gi official aduna makhata na phungdorakli masina Manipur State Council gi army desu thadai haibiga loinana case asi makhata na thigat khigani hairena su Pau mana makhatana phungdorakli atopa maruiba pau kharanamo Custom Superintendent gi mayum CBI na rate tawkhre lupa lakh taraga lising yakhai ga mathoi amasum sana kaya marum phangmangam khrek
Central Government employees singna sathaba senja thumja amasung masagi senthoka maran mathunga sanadabagi case ka mari lenana Central Bureau of Investigation CBI Imphal branch na Manipura mathau toriba Central Government ki employees singi mathakta satharakpa akhanaba drive ki saru ama oina ngasi custom gi superintendent gi yumda red sathakre CBI na ngasi ayu angan badagi numidang athengba phawba red sathakhiba custom division Imphal gi Superintendent aduki maming wahengbam Hemanta Kishore Luwang kawi mahak nongmaibung sapram laikai digini custom gi group B graduated officer ni aduga hauji na Mizoram na posting taribani red chathaba matam aduda mahak masamak su yumda aduda leramki tungda mahak Phare hari tim aduna Hemanta Kishore Luwang gi Imphal East ki Khurai Thoidingjam laikai da leiba Thoidingjam Nanda Babu kawba miwe amagi yumda su red tokhi Nanda Babu hairiba miwe si Hemanta Kishore gi makubokni masagi senthoka maran mathunga sanadre haba paw leibadigi CBI gi team na Hemanta Kishore gi phone amasu ma ki thabak thaudong sing haukiba tha ani rongi mamangdigi question sen aduna lakhibani haina CBI gi likhuna mana hairi Tijin humjin baduda senjang ina lupa lak taraga lising yang khai mathoi bolero car ama lupa lak taraga manga rongi sana bank account mari LIC policy taraga manga amasum atai inkhol lofam leiba loinana nongmaibum saprom laikai amasum news ekonda mathol ahum gi yum ani sabaga mari lainaba che sang kya fogatki aki amaugi pochai yauna financial institution singda paisa thadabagi che sang su fangki hairi Hemanta Kishore gi nupina rims ta thabak tawi aduga masanu pana South India gi private college amada MBBS tamli Hemanta Kishore January ama English ngani ga taraga ni pandagi December kunthraga mathi English ngani ga kun phawb gi manungda ma ki imung manunggi miyoi singi mamingda ma ki lapham thokpa senthok lupa lak yang khai taru ka point humdraga mangaga sanadana lanthum kya lepsin ki ma ki matakta ma ki senthok sanadaba lupa lak yang khai taru ka lising humdra mangaga sanipan ga humpu ga mapalomgi maral mathum pasilamagi damakta IPC Act 1988 2018 da amend tawkraba gi section 13 clause 2 ga section 13 clause A clause B ga punna paraga case ama register tawre hairenasu pawman makhatana phongdorakli maka chatharak poina to maroiba pawkhra tamina semo atopa pawamana ngasi dagi khurai maikeita total shutdown tawragani Regional Institute of Medical Science Imphal RIMS ta MBBS ki manga suba semester da Dr. Tamlamba Khurai Thangjam laikai gi sanaton athopamgi misi gi langla langjin puthok tribanina hena kansin ba khongjang oina hayengdagi Khurai maikai total shutdown tawragani haina Justice for Sanaton athopamgi convener moirang thep luya lakpana phongdokre haina su pawman makhatana phongdorakli atopa paw khara namu sei taraga manga helab gari sing sian ba yahaloi dawri Megi taraga mangadi amuktang sizinaraga hundokpa plastic ki pulam sizinaba yararoi Radakishore Pitribigi oina pollution gi sam yang na wangkhalakliba asina iroinana matamamada oiramba Imphal City gi pollution gi sang su sai khudingi leptana higalakli Imphal City manungda nungsit ki ising gi amadi lebak lehau gi pollution gi sang wangkhalakliba asidagi ngakthoknanaba Manipur Pollution Control Board na lakliba metaraga mangadi gi akhanaba thawrang khara paikhanaba sem saba loikre ngasi ayuk Manipur Pollution Control Board na kangla gi Western Gate Imphal manungda senba makhal makha kya gi gari sing faraga smoke emission test tawkre loinana board asigi chairman su oiriba MLA Radakishore Masayauna Thangal Bazar yoliba makhal makha kya gi plastic sing yengsimbaga loinana apaba makhal gi aina thingraba plastic khawna singu kya amasu fagatkre ngasi gi drive aduga mari lainana MLA L Radakishore na haiki state asida su sahi taraga manga helab gari sing makhata na sienbagi permit Lairoi loinana hairiba sei taraga manga helaba gari sing asi fazilagani nakala maromda Imphal City manungda diesel auto kya ama sangniba sina city asigi pollution da aduki matik wanghananaba maram oire maram aduna diesel auto gi mahuta e-rickshaw na mohut sinnanaba chief minister da haijabadagi ahanbagi oina e-rickshaw lising ani loan oina arrive installment da subsidy hablaga lehenanaba thawrang pakhat paloire maram aduna e-rickshaw lainabagi damakta apambasingna application irakpa yaragani market ta fangliba amuk khaktama sijinaraga hundokpa plastic ki cup glass bag plate samas amadi isingi bottle singa sinai khoigi akhoibigi phibam da aduki matik
amang bathokali maramaduna lagliba me taraga mangadi ga muktang sizinaraga hundokpa yaba plastic ki potlam khudima yonba sizinaba puraga satpa loina thinglagani aduga factory da hairiba potlam singasi sabasu thinglagani kariguma sizinarama yolamba sing fine oina phanabagi order amasu mayamda tentakna paung tanga hapsaramge Manipur ki governor Delhi satkre congress na pukhatpa parliamentary secretary ki petition SC na yakre Manipur Pradesh Congress Committee MPCC ki MLA singna ngarang India ki President Ramnath Kovind unaduna Manipur ki governor Dr. Nazima Haptullah na Sambidan ki wangbada thabak tawi makpu Delhi da halanbi kro haina demand tawkraba matungna karigumba maram amata khangdana ngasi nungthil pung 2:09 tabada Manipur ki governor New Delhi ki damak Imphal thadokre haba pawmasu ngasi phone ki bisi phone singda marueba pawma oina phonari do me hauzik oinadi tangse lu sinjaragi adu anawi pawleragadi singsu shoidana marakta update fijaraki and thank you